Manipur gi ningtambadi niraga natraga hanthana pirakpada loukhide puwaridagi hauna chap chana thengnaraga thauna lingjel utlaga ningtamba lourakpa ngaktani Indiana natraga atopana ngakpigani khallaga leiragadi aikoi mutkibana hangani haina United People's Front Manipur gi advisor Khomram Tanna phongdokre wafam asing ase Agartala gi Aboi Nagarda leiba pauna brajawasi gi mitamda hekalekat tamdana ikai khumnaraba tungda ibudau puthiba gi sanglenda Tripura da leiriba puthiba Welfare and Cultural Society Maitei Singapore na faminaduna khananenabagi mifamda phongdokhibani chahi taret khuntak paning sing thoramgi aikoi amuk hanna khuntak leroisi haibe hiramda pangthoktuna lakriba thoramgi manung chana khananenabagi thoramadu pangthokpaga lunina aikoi amuk hanna khuntak leroisi long live Manipur haibana chingba kholau sing sulauki thoramadu da Khomram Ratana hai chahi taret khuntak laba matung amuk hanna irai cha singna mathamadu da punsilaga awabu maithiba pikiba adu amuk hanna ningsingba chumgani chahi taret khuntak amaga unaba yarudrabasu matamaduge ningthau macha singna amato ina punsindana awabu maithiba piki amade Manipur gi ningtambadu amuk hanjin ki adubu ngasede Manipur gi oiriba fibam ase amuk hana khuntak lan sibagi fibam amada leire Masida aikoi amato ina punsinbagi wafam leitri masimak ikai ningaini Indiana aikoi ngakpi ni khalagadi aikoi mutkibana hangani aikoi isana mikap thoktuna kanglok furup khaidana Manipuri singna thengnamina ba changi madugi damak UPF na choina tariba ireja singa sibutasin khomjinbagi thoramasi tongan ba mafamda pangthoktuna lakpani Manipuri gi apunbagi saktamasi launaba honabada mamangdagi hauna mitai singna tasin khomjindana laklaga ngasina mapungfana tasin badungamdana leirakpase aikoi gi asoibani ai Tokhaiba yanadaba wakalona du thadok minasi Manipur munpada aikoi khudimak yawi haibasi Manipuri khudimak na khangfam thoki haike Why would you say this in any year? We got a quick ingatamasi, Isaki Pangana, Isaki Taunana, Nintamazinaga, the Puji, Lepani, Lepusati. Isaki Taunana, Nintamazinaga, Manipuritazi, same medal. Don't look at Pipusi, what is the one of the same Manipur, Nika Pumana, Putana Silva. Kalau begini sebelum berapa, semua land berapa, segi jaga sida, segi timing kita, aku ipa ipa segi thomna sih, niscaya kada, aku amun aku ikut aku tu orang tu, lalu tu orang tu aku thomna aku sendiri, aku kita.